Laimakong Army Camp Tigi, Mafam Kangdana Mankiba Laistrom Kamalbabu gi Chapchaba Mari Makong Tidongnaba, retired Judge Tigi Tadaba Amana Luchingba Fact Finding Committee, Lengangna Atuba the same duna investigation to Halu Haina Sip Sena Manipur Pradesh ki President M. Tombi na Fongdorakli. Imphal gi Bauprada Laiba Party SG Office to Paumi Singa Unabada, Tombi na Makata Araduna, Army Headquarter Campus Manung the Tabak Subamio Fauba, Awa from the Tarakpa Asana, State as the Lady Bamicha Miamgi Pun CSC. Kadai fauba secure oirabagi haibagi achoba wahang oirakle. Manipur gi apunbagi saktam kannana bohanabada maitei sing khaktana atatai oina hotnabagi mahutta lamdam asida khundaminari ba yelho furuf khuding maksu amato oina hotnaminaba mathau tare haina phongdokhi. Loinana Manipur gi saktam kaibe yaroi haiduna khul ngakliba miyoi sing asi lalhoba natte makhoina khul ngakliba asi India gi integrity ngaklibani. Maramasina khul ngakpa singbu phaba punbagi thabak amata chathaba yaroi hainasu Tombi na Fongdorakhi. Atai topo state lebe MLA honorable MLA singa Manipur da lebe MLA sing siga akoi gi center na akoi yengmu kanda akoi gi moina ngangi wa se akoi nakalam da tar nakalam da thado karo pot na bane marandi amana amadu hunjan ba adigi ha du phati haiba ama phai haiba asi gi pot se hujik makki oina di masi tokpi yo ba asi hujik akoi mang da tariba pikra ba angang bo hala ba akoi gi isi shal hala ba yum mai thar ba aduga mi phara hala ba sungai kan se da akoi ha tawdam ni ada tawdam ni si pose masi topiu MLA me amsi punsen biyo leba kan biyo